Yausang numita sandragal laigani ahmi visit Yausang may thaba numit lamtagi taraga mga nipan batanin numit Mars ahum da sandragal lakani haini uripok yambem laikai da laiba di astrological coaching center ge sikya guru archeria ahmu visit sairom na thadorak paserol aman hairi serol asen hai numit asigi nungtin pung ahum gaminat kun tarak pada sandragal lakpa hugani nungtin gipung mga gaminat yang kai pada grahan mayai chen gani numit asigi numidangi pung taruk kaminat nifuga nipan phabu grahan lakani laining laison gi thabuk tawriba sing numit asigi numidang wairam gi pung ahum gaminat nifuga nipan gi matung dari mandir na thawgal sangba yare numit asigi ayuk pung mga gaminat kunthraga mga second nifuga humdoi degi numidang gi pung taruk kaminat nifuga mga phabu mangbagi matamni laitin gi thoram ama taya de hairi Mla Vuljangin Valte laikidre ing 2023 gi me hum dagi horakiba kangrup ani gi irang asigi marakta miyam gi mobta soktuna matam kuina laikana duna lakiba thanlon asigi Mla Vuljangin Valte ngasi Gurugram gi Medanta di Medicity Hospital da numidang werum laikidre makumja 2022 da pangthokiba Manipuri Legislative Assembly gi mikhal da thanglon Assembly constituency da gi BJP gi mire poina mai paglakibani panbe abadi surasan puta lekiba Mla asigi haksang pibam soksilak padagi mahaki imung manung na Manipuri lengak talayang bada mateng pangpinaba haijarak padagi makhata na layang bahaukiba February 3 Delhi ki damakta Impal tadukibani mahak na Impal taduk lamdai da Impal Airport ta Chief Minister Khemsan gasu unaram kibani Iran Russia na joint Nobel Gulf of Oman da drill pangthokre Gulf of Oman amasong awang thangba Indian Ocean da Russia amadi Iran gi Nobel Force na land gi sajel pangthokre nuclear gi mathang duwari sanabana maram oirga United States ka ungkatnari nge cherekta land gi sajel asi pangthokibani Iran gi military source aman high joint Nobel drill aduda Iran gi regular army Islamic Revolutionary Guard Corps IRGC amasong Russian force yauri hijack tawkraba jahas amana uno khudum sanbagi sajel pangthokpaga loinana Iran gi Alban destroyer warship helicopter landing craft special forces amadi fast combat bet sing ising da soknaba land gi matang da phana sajel tawki selo sigi angan ba sarukta IRGC na Strait of Hormuz ta land gi sajen pangthoki baga loina ising lambi phung matam kargi oina tingjin ki karigumba land soknar patar bade malim gi tongan phum da thaw amasung energy phanghan bagi thabak thoram sing apan bapi gani haiba utpu oina maru oi ising sing lambi sing matam kargi oina tingjin ki bani Lai harau bada khanaba meeting sanglagani malem tayong pan asida lairiba thawai pan ba acha tapung na makiyai phana bagi damak tapang thokliba lai harau bagi thorom sing asi liklam kaidana satharibra sathadabra akhanaba meeting sanglagani haina umang laikan balup ukalgi publicity secretary TS Ratan Kumar thador paserol amana hairi serol sina makata na hari bana maitei gi natso na lining laison amadi harau kumai gi mathung ina pangthoklaga su pangthokliba thorom asida taibang pal asi yai phana bagi damak tai koina pangthokpa thorom ni Thorom asida tawgadaba masat kaina khoi tunglam sat kaya bunga sigi mirol da ngak pagi tambiri ba thorom ni masagi oiba kanglon niam kaya sagun riba thorom asibo khoi pum namna kai hendana lai harau bi hairi lai harau bagi lai bungi khoi bada mai ka ba sinjak yonsin pi ganu mai ka ba sinjak sasin taksilaga lai bungda sangsin dona ngausin phaichen ba sel thaba ya kai ba pi ba tawi ganu lai harau pum aduka hena sel sanghandana ba mongda sem sabiu yaribi makai ahobo mic horn sijina biganu nat ki oiba jagoi sei sing tamok pangthok piu lai harauriba laibungda thabal songsinba maibi saduna maibi jagoi utpi ganu kanagumina singmi gi jagoi utpining balai rabadi jagoi idu sina gadori fijek laiteng sing adu mamuta na khangla pumatung da sina biu jagoi katpi ba la sanabi ba isai nong mai gi thorom sing pum namok nong bagi lai gi thorom loiraba matung khakta ta tawbina ba ukilna mari rene pum namok ta apil tawragli Manipur da su electoral roll gi special intensive revision April dagi horagani SIR gi thabuk aunaba election commission state ki chief electoral officer da khangalakre Manipur da electoral roll gi special intensive revision SIR pangthok na mathau ta thabuk thorom sim pakana election commission of India state asigi chief electoral officer da khangalakre ani suba tangkak ki oina sahi asigi April da pangthok kadariba SIR da atop state amadi union territory punna kungani thoi da mathau ta thabuk thorom sing pakana mari leina chief electoral officer sing da khangalaki bani housing union territory amadi state taragani thoi da SIR pangthok ri aseng ba voter masa khangthok na bagi pandam da SIR pangthok liba state amasung union territory sing atudi Andaman and Nicobar Island Chhattisgarh Goa Gujarat
Kerala, Lakshadweep, Madhya Pradesh, Pondicherry, Rajasthan, Tamil Nadu, Uttar Pradesh, amadi West Bengal ni. Anisubah tangkakte SIR pangthokadoriba state amadi Union Territory sing adudi Manipuri, Andhra Pradesh, Arunachal Pradesh, Chandigarh, Dadra and Nagar Haveli and Daman and Diu, Haryana, Himachal Pradesh, Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Meghalaya, Mizoram, Nagaland, Delhi, Orissa, Punjab, Sikkim, Tripura, Telangana amasung Uttarakhand ni. Election Commission gi Secretary Pawan Diwan SIR pangthokpada khudongchanaba mathau taba thabuk thauramsing mangjauna loisinaba mari leinaba Chief Electoral Officer singda khangalakibani. Electoral roll update tawduna aranba amadi asoiba pumnamak chumthokpaga loina eligible oiraba anabo voter single list yohonnabagi pandamda leibak asigi mafam sinba thungna SIR pangthurakpani tungda pangthokadorba mikhal singda asengba voter singkhaktamak vote thathawaraba phanganabagi pandamda Election Commission na electoral roll da yauna asoiba sing chumthoknabagi thawrang asi lokhalakpani. Karigumba electoral roll da mapal leibak tagi ayaba yaudana sanglakiba mitop singki ming Yoram Lobadi asum aran muna thigalaga list tagi lautukani. Bangladesh amasung Myanmar dagi ayaba yaudana mitop kaya sangsilakpagi wathuk leiriba maramna Election Commission gi thawrang asi yamna maru oina launari. Anisubah tangkaki oina SIR pangthokadorba state amadi Union Territory singi manungda Bangladesh amasung Myanmar ga thaina mafam kaya yauba maramna ayaba yaudana changlakpa mitop kaya gi ming electoral mingda yoramba yai haina thajanari. Wathoki waroisin karamba film da purakadabagi haibadu miyam da khanghallu Manipur thoklibu wathoki mari leinaba pyar lenga ki matungda semlakiba popular government gi luchingba chief minister Waikem Chan ki han hana paikhatkani haina miyam da thajaba piriba wafamdi IDP sing masa masa gi mayum da hanjanna naba honnabani irang asina hena film soglaba Churachandpur amadi More gi mafam sing da leiriba IDP sing gi oinadi matam khara sangkhigani hairibasini mitai amasung kuki kangmup ki marakta 2023 gi me ahumdagi tholakhiba sahi ahum mabung phajilaklaba wathoki waroisin pumnamaki pandamda semkhiba popular government gi thabuk thorom sing khumang chausilhanna honabada khwaidagi maru eribadi awaba minister sing expand tawba amadi portfolio yanthokpa mathau tai popular government sembada CM yauna minister manga khak wasaklauki awatpa minister tatet hapangamdana leiri masina maram oirka popular lengak ni hairibasi mapung mari phadriba lengak oibagi mathau magam pangthokpa ngamdana leire atenba matamgi lengak asigi manungda wathok asigi waroisin puraknaba honnaba IDP sing masa masa gi mayum hanjelhanaba honnaba national highway da free movement yahanba haibasi khudak hekte yagadaba nate masi ohennaba honnaba da matam khara sangkhigani wathok asigi waroisin puraknaba amadi kanglup masen gi marakta punna nungsi chanana hingminnaba da nakal amagi ayaba leirabasu nakal amagi oinadi ayaba leitri makhoigi tokhaiba lengak separate administration gi demand phangdreba fawba khongphom handoktabagi phirepta leiri buffer zone da nakal ani gi miyam na sathok sasin yadabagi athingba adumak leiri masina maram oiraga wathok asigi waroisin puraknaba honnaba haibasi araiba nate central government gi maikaidi gi waroisin puraknaba laukulakpa khumthang sing khumang chausinba khara ngamle haibasi sahi ahum mapung phajilakiba madi sahi ama PR thamlaba matung popular government semlakiba asini adu popular government semkiba asigi mayokta kuki jogi miyoi sing yaningda phongdoktuna makhoigi khongphom halloi haibagi kholau leiri popular government sembagi mayokta leirakiba kuki MLA singi maraktagi popular government sembada ayaba pibaga iroinana minister wasak laubada yaukiba sing adugi mayokta kuki jogi khulai paiba amadi paidaba lup singna duna aki yakang piba leiri lengak semata yaukiba kuki jogi MLA sing adu wanted lauthokuna makhoibu hatpa ngambada selgi mana pigari haina lauthokli piba masta center amadi state lengak na wathok asigi waroisin puraknaba honnabada nakal ani gi marakta khongphom khara khara tokpa mathau tai central government gi oinadi separate administration gi demand sungpi piroi haibagi wafam mangjauna na khanghanba laikhibana masidagi handokani haiba thajade central government gi firep aduda apunbagi saktam kaiba yaroi haibagi firepta leiriba yalhau purup ki miyamna saugatuna muknabagi khongphomdagi handokibani miyam amadi lengak ki mayokta leiriba illegal immigrant chin kuki jo narco terrorist thembada yadaba tarabadi makhoigi mathakta logi oiba military track down chathaba natana atai pambai amata leiroi phibam asita central government na lorakadaba firep adu miyamna yangbu pamli Manipuri wathoki waroisin puraknaba honnabada muknariba anigi nakal namana yarabasu nakal amana yaba ngamloi hairiba asida Matou Karamna waroisin purakadoribana haibadugi lengakna miyamda khanghanpham thogi lengak ki school chani ga maudraga mari muthalagani haina education s ki director na thamlakiba wafam hakchinna lawi aims Sithrak lengak ki school chani ga maudraga mari hingat hanaba honabagi mahota muthalagani haina education s ki director na thamlakiba wafam aims na hakchinna lawi haina ngasi kwa kaithen da leiba aims ki mayai loisang na pangthoke pau gi mphep amada lup asigi secretary general oinam amarjit na phongdokre
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯃꯨꯠꯊꯠꯄꯒꯤ ꯃꯍꯨꯠ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯁ꯭ꯀꯨꯜ ꯃꯔꯆ ꯇꯧꯁꯤꯟꯕ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯄꯣꯠꯂꯨꯝ ꯍꯟꯊꯍꯟꯕ ꯉꯝꯂꯣꯏ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯐꯤꯁ ꯔꯤꯒꯨꯂꯦꯇꯔꯤ ꯕꯣꯗꯤ ꯃꯊꯧ ꯇꯧꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯂꯅꯥꯏ ꯃꯍꯩꯁꯪꯁꯤꯡꯗ ꯄꯤꯔꯤꯕ ꯑꯋꯥꯕꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯐꯪꯍꯜꯂꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥꯗꯤ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯍꯩꯍꯟꯕ ꯑꯃꯁꯨꯡ ꯉꯝꯂꯒꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯃꯊꯧꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡꯗ ꯂꯦꯝꯅ ꯑꯦꯗꯃꯤꯁꯟ ꯂꯥꯏꯔꯤꯛ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯂꯦꯝꯅ ꯄꯤꯖꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯄꯥꯏꯈꯠꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯝ